ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯥꯔꯇꯤꯁ ꯅꯨꯄꯤ ꯀꯌꯥꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯁꯨꯔꯖꯀꯥꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨ ꯊꯛꯇꯕꯅ ꯄꯦꯟꯀ꯭ꯔꯦꯇꯥꯏꯇꯤꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯁꯨꯔꯖꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ NIAꯒꯤ ꯇꯤꯝ ꯑꯃ ꯖꯝꯃꯨ ꯑꯦꯟड ꯀश्ꯃꯤꯔꯗ ꯊꯨꯡꯗꯨꯅ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ WhatsApp ꯒ꯭ꯔꯨꯞ 6ꯀꯤ ꯃꯊꯛꯇ ꯃꯣꯇꯣ ꯀꯦꯁ ꯂꯧꯈꯠꯈ꯭ꯔꯦ꯫ ꯀꯣꯁꯦꯝꯒꯤ ꯑꯦꯛꯖꯥꯝꯗ ꯑꯥꯔꯠꯁ ꯁꯕꯖꯦꯛꯇ 8 ꯁꯨꯕ ꯇꯥꯔꯛꯈ꯭ꯔꯕ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕ ꯔꯥꯖ ꯊꯧꯗꯥꯝ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯦꯛꯖꯥꯝ ꯊꯥꯕ ꯄꯥꯝꯂꯤ꯫ ꯑꯥꯔꯇꯤꯁ ꯅꯨꯄꯤ ꯀꯌꯥꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯁꯨꯔꯖꯀꯥꯟꯇꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯒꯤ ꯃꯌꯦꯛꯇ ꯀꯦꯄꯤꯗꯥꯁꯅ ꯗꯤꯔꯦꯛꯁꯟ ꯄꯤꯗꯨꯅ ꯄꯤꯕꯥꯔꯦꯜ ꯐꯤꯜꯝ ꯄ꯭ꯔꯣꯗꯛꯁꯟꯅ ꯄꯨꯊꯣꯛꯄ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯜꯝ ꯉꯁꯤ ꯇꯥꯟꯊꯥꯄꯣꯂꯤꯁ ꯑꯃꯗꯤ MSFDSꯗ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯎꯠꯈ꯭ꯔꯦ꯫ ꯐꯤꯜꯝꯒꯤ ꯂꯝꯗ ꯇꯦꯂꯦꯟ ꯂꯩꯔꯕ ꯑꯥꯔꯇꯤꯁ ꯅꯨꯄꯤ ꯀꯌꯥ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏꯕꯨ ꯃꯆꯦ ꯃꯆꯤꯟ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯤꯜꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟ ꯁꯨꯔꯖꯀꯥꯟꯇ ꯂꯥꯏꯃꯌꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯎꯠꯈꯤꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯗꯨꯗ ꯓꯜꯖꯤꯠ, ꯔꯠꯅ, ꯏꯙꯧ, ꯅꯔꯦꯟꯗ꯭र ꯅꯤꯉꯣꯝꯕ, ꯂꯂꯤꯇꯥꯕꯤ, ꯔꯣꯖꯤ, ꯈꯣꯏꯃꯨꯅ ꯐꯤꯜꯝꯒꯤ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤ꯫ ꯐꯤꯜꯝ ꯄ꯭ꯔꯤꯃꯤꯌꯔ ꯁꯣꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜ ꯁꯅꯥꯀꯩꯊꯦꯜꯗ ꯂꯩꯕ ꯇꯥꯟꯊꯥꯄꯣꯂꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯝꯂꯕ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝ, ꯐꯤꯜꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟ ꯁꯨꯔꯖꯀꯥꯟꯇ ꯂꯥꯏꯃꯌꯨꯝ, ꯐꯤꯜꯝ ꯃꯦꯀꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯗꯤꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯤꯕ ꯔꯣꯃꯤ ꯃꯩꯇꯩ ꯑꯃꯗꯤ ꯇꯥꯟꯊꯥꯄꯣꯂꯤꯁꯀꯤ ꯆꯤꯐ ꯑꯣꯄꯔꯦꯁꯟ ꯑꯣꯐꯤꯁꯔ ꯕ꯭ꯔꯥꯌꯟ ꯑꯀꯣꯏꯖꯝꯅ ꯊꯧꯔꯝꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯤꯜꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯗ ꯁꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯌꯨ ꯊꯛꯇꯕꯅ ꯄꯦꯟꯀ꯭ꯔꯦꯇꯥꯏꯇꯤꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯁꯨꯔꯖꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯃꯔꯨ ꯑꯣꯏꯕ ꯀꯌꯥꯠ ꯑꯣꯏꯔꯤꯕ ꯄꯦꯟꯀ꯭ꯔꯦꯁꯇ ꯁꯣꯛꯄꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯄꯦꯟꯀ꯭ꯔꯦꯇꯥꯏꯇꯤꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯂꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗ ꯄꯦꯟꯀ꯭ꯔꯦꯇꯥꯏꯇꯤꯁ ꯋꯥꯔꯤꯌꯔ ꯔꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯀꯊꯣꯟ ꯑꯃ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯍꯣꯖꯪꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯂꯥꯏꯐ ꯑꯦꯟड ꯗꯥꯏꯖꯦꯁꯇꯤꯚ ꯁꯥꯏꯟꯁ ILDS ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯔꯟ, ꯋꯥꯛ, ꯀ꯭ꯌꯣꯔ ꯍꯥꯏꯕ ꯊꯤꯝꯗ ꯆꯠꯊꯈꯤꯕ ꯋꯥꯀꯊꯣꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ILDS ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ N. ꯁꯨꯔꯖꯀꯨꯃꯥꯔꯅ ꯍꯥꯏ ꯌꯨ ꯊꯛꯇꯕꯅ ꯄꯦꯟꯀ꯭ꯔꯦꯇꯥꯏꯇꯤꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯇꯔꯥꯏ ꯇꯅꯥꯏꯅ ꯂꯧꯕ ꯌꯥꯗꯕ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅꯤ꯫ ꯂꯩꯅꯥ ꯑꯁꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯒꯦꯁꯇ꯭ꯔꯣ ꯑꯃꯁꯨꯡ ꯁꯔꯖꯔꯤ ꯇꯤꯝ ꯑꯅꯤꯃꯛ ꯃꯊꯧ ꯇꯥꯕꯒꯤ ꯃꯊꯛꯇ ꯗꯦꯗꯤꯀꯦꯇꯦꯗ ꯒꯦꯁꯇ꯭ꯔꯣ ICUꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯄꯦꯟꯀ꯭ꯔꯦꯇꯥꯏꯇꯤꯁ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯪꯕꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯨꯕꯗꯒꯤ ꯐꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯥꯔꯤꯌꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯔꯤ ꯍꯥꯏꯈꯤ꯫ ICUꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕꯒꯤ ꯃꯊꯛꯇ ꯑꯦꯟꯗꯣꯁꯀꯣꯄꯤꯒꯤ ꯃꯇꯦꯡꯅ ꯃꯜꯇꯤꯄꯜ ꯁꯔꯖꯔꯤ ꯇꯧꯕꯅꯆꯤꯡꯕ ꯂꯥꯌꯦꯡ ꯄꯊꯥꯞ ꯀꯌꯥ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗꯇ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯒꯠꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯔꯨꯑꯣꯏꯅ ILDS ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯂꯕꯅ ꯃꯤꯌꯥꯝꯅ ꯁꯦꯜ ꯆꯪꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ NIAꯒꯤ ꯇꯤꯝ ꯑꯃ ꯖꯝꯃꯨ ꯑꯦꯟड ꯀश्ꯃꯤꯔꯗ ꯊꯨꯡꯗꯨꯅ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯦꯟड ꯀश्ꯃꯤꯔꯒꯤ ꯄꯍꯜꯒꯥꯝꯗ ꯊꯣꯛꯈꯤꯕ ꯇꯦꯔꯣꯔ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯀꯦꯁ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ NIAꯒꯤ ꯑꯈꯟꯅꯕ ꯇꯤꯝ ꯑꯃ ꯄꯍꯜꯒꯥꯝꯗ ꯊꯨꯡꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ꯫ NIAꯒꯤ ꯇꯤꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯤꯠꯅꯦꯁꯁꯤꯡ ꯈꯣꯝꯖꯤꯟꯅꯕ ꯂꯣꯏꯅꯅ ꯃꯤ ꯆꯪꯐꯝ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯃꯐꯝꯁꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯨꯔꯤꯁ 16 ꯍꯥꯠꯈꯤꯕ ꯑꯦꯄ꯭ꯔꯤꯜ 12ꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯥꯏ ꯋꯤꯠꯅꯦꯁꯁꯤꯡ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯍꯟꯊꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯅ 1950 ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯆꯠꯅꯍꯟꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯄꯥꯀꯤꯁꯇꯥꯟꯅꯁꯨ 1950 ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯁꯄꯦꯟ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯇ꯭ꯔꯥꯟꯁꯕꯥꯎꯟꯗꯔꯤ ꯔꯤꯚꯔ ꯁꯤꯁꯇꯦꯝꯒꯤ ꯏꯁꯤꯡ ꯄꯥꯀꯤꯁꯇꯥꯟꯗ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯂꯥꯟ ꯀꯥꯏꯍꯧꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤ꯫ WhatsApp ꯒ꯭ꯔꯨꯞ 6ꯀꯤ ꯃꯊꯛꯇ ꯃꯣꯇꯣ ꯀꯦꯁ ꯂꯧꯈꯠꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯄꯔꯦꯠ ꯇꯧꯕ WhatsApp ꯒ꯭ꯔꯨꯞ 6ꯀꯤ ꯃꯊꯛꯇ ꯃꯣꯇꯣ ꯀꯦꯁ ꯂꯧꯈꯠꯇꯨꯅ FIR ꯅꯝꯕꯔ 54 ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯏ ꯁꯟꯍꯤꯇꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯑꯃꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯛ ꯏꯪ 2002ꯒꯤ ꯃꯈꯥꯗ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯃꯄꯨꯁꯤꯡꯒꯤ ꯃꯊꯛꯇ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ WhatsApp ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄ, ꯀꯥꯡꯂꯨꯞꯀꯤ ꯃꯔꯛꯇ ꯑꯔꯥꯟꯕ ꯄꯥꯎꯁꯤꯡ ꯁꯟꯗꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯠꯇꯕ ꯃꯑꯣꯡꯗ ꯇꯦꯟꯁꯟ ꯍꯦꯟꯅ ꯋꯥꯡꯅꯕ ꯃꯔꯝ ꯀꯌꯥ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯃꯗꯤ
district asigi manungda hena mipaiba pokhanba kaya asi leibana group taruk asigi mathakta FIR case ama register tawduna thizanba hokre haidi KOSEM gi exam da art subject ta taret suba tarakhraba lanjenaraga leiriba raj thodam civil service exam thaba pamli KOSEM na loba class 12 ki exam da art subject ki oina taret suba position taraklaba Churchandpur gi Salem Vengdagi Bishnupur district ki tawbulda lanjenaraga leiriba Raj Thodam Civil Service Exam thaduna Indian Forest Service da leiba pamli Raj Thodam amadi mahaki apokpa Sarat Thodam apokpi Mirabai ga paumi singa tawbul makha lekai da leiba mahaki mapu maben gi yumda unakhiba amada mahakna wafam asi phungdorakhibani unaba aduda Raj Thodam na makha tana hai mahak Churchandpur gi Salem Vengda pokpani mahak Churchandpur gi Don Bosco School da class 10 fawba tamlakhi mahakna class 10 thaba loiraba matung result ngairingai cherak kumja English ani kunhumdoi gi me ahumda thohaningdaba kanglup ki irang asi tholakpadagi lanjenaraga moirangda leiba sendam sanglem relief camp ta mahaki imung manunga loinana changjafam lauduna matam khara leirakhi madugi matung tawbulda leiba mapu mabena thamlamba yumda amuk lakhi matam aduda Churchandpur da thengnarakhiba irang aduna maram oiraga mangonda wakhal leitafam khangdaba aki tujungba kaya ama phawkhi class 10 gi exam result out torakpada mahak cha da marfu taret phangduna pass tawrakpadagi art subject lauduna awangba thaki mahi tamduna Indian Forest Service changi haibagi wakhalon ama lakhi loinana UNACO school ulau chanura bazar da class 11 amasung 12 lemna mahi tamba phangbaga loinana scholarship su phangki aduga class 12 exam da taret suba position da lakhibani mahakna taret suba position lawba ngamba asigi credit ahanbada mahaki imung manung school gi oza sing marup mapang amasung ahal laman sing da piningi haina mahakna Raj Thodam gi apokpa Sarat Thodam na hai mahak chahi 30 rom gi mamangdagi Churchandpur da dukan hangduna leirakpani chahi 30 rom asida mahakna tanjarakpa lan thumpum namak irang asida loina manghore mahaki nupi angangi thawai tabu hinglabadi haiduna yamna wana army camp ta changjafam lauduna leiraga thawai hinglakhibani tawbulda mahaki apokpana thamlamba yumda laklaba matung matam kuina sel thoktabana awaba kaya mayoknakhi mahaki machanupa ahalsu lairik tamba tokpagi fivamda lakhi mahaki machanupa atomba Raj Thodam di UNACO school da tamkhre adubu mahaki imungda thengnariba awaba kaya asna maram oiraga mahaki loina binarakpadagi awaba hapki adubu mahaka business tawminaramba marup mapangsingna sel amata tingdana potchai pitharaktuna nauna Bishnupur da dukan ama hangba hauzari haina mahakna makha takhi